White House ta Armenia Amadi Azerbaijan Anigi Marakta peace talk deal Yaduna Khutyek Pinakhre. Azerbaijan amasung Armenia Anigi Marakta matam sangna chatharaklaba lan asi loisinanaba amadi peace talk ki deal leibak animaki luching basingna White House ta masak thokpa santi gi gyanachi ama Khutyek Pinakhre loinana thorang ase US ki President Donald Trump na sinduna leibak ani asida leiramba sahi taragi mamangdagi khoishaungnaba amadi Thengaduna lakliba conflict kaya adu loisinaba pandam thamliba yanachi asi Khutyek Pinaraba matungda luching basing punna khutsoknaki Azerbaijan ki President Ilham Aliyev amasung Armenia ki Prime Minister Nicole Pashinyan makoi gi laibak singi marakta peace formalize tongnaba amasung America ga anoba mari semgatnaba deal amo oina laibak anigi maru oiba transportation amasung trade route ki amuk khana hangdok pahaina yanachi aduda sign tongnaki panbayai trade route asi 1990s da territory ki wathok singdagi thoglakhiba conflict sing amasung yengthinaba singna maram oiduna thingjin khibani haina makhatari